ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ꯫ ꯁꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Opposition Manipur Leriba like-minded political party Tarana governor the memorandum ama pishinkre. Maitai driver ama gari digi sing tharaga phunanaba hotnakiba cookies singna lale haijagadabani haina listing jiribamna phongdorale. Amadi Manipur Leriba foot over bridge yang shinbinaba watpadagi amot akai hundokpam oirakle hairi. Kurmjari, Mami TV Prime Time News miing David Hunpo AMARJIT THOKCHOM na taram nukjari. Hoji pau sandok na pijari. Mahusagum Manipur Santi Hanjinaba State Police Amadi Paramilitary Force Singna Paksana Chingamasung Tamgi Mafum Singda Thibu Humbagi Tabakana Satari Haina Security Advisor Kuldip na Fongdokre. Ngasin Util Pung Mari Taba Matam the Chief Minister Gi Secretariat Pang Tokiba Paugi Mifum Amada Ngasisu Impal West Amadi Kang Pokpigi Mafum Kradak Combing Operation Chatabada Nongmai Amadi Kutsu Kulai Kaya Fagat Pangamli. Pokai Biaba Amasung Garina Chimbakaya su Fagat Pangam ki Hairi. Imphal West ki Manungda Achat Ok Check Tobada Miyoi Ani su Fagat ki Makoi Ani Adu Micham Miam Dagi Sen Kai Tum Kai Kaya the Chenaba Miyoi Singni Haiba Kang Mangamle Haina Mahana Makata na Fongdoki. CBI has arrested one person named son of Duta Tham from Pune in connection with that case in which two students were kidnapped in July 23 and were still missing. So in that case, development appears to take place very soon further, and further investigation and other details will be known once we meet CBI and take other details also. But they have arrested one more person, so definitely further developments will take place. A large number of bombing operations were done in different places in hills and valley, and a total of 27 arms, 306 ammunitions, 11 number of explosives, and 85 number of different things, war-like items, including two vehicles, one Maruti Gypsy and one Baleno car, has been recovered. Prior to that, on 12th night, though it was not a combined operation, but 4 arms and 5 explosives and 9 war-like items were recovered. Similarly, on 11th, there were 3 arms recovered, 8 ammunitions, 1 explosive and 9 war-like other items, and 1 Maruti Gypsy was also seized. Manipur Leriba Opposition Political Party Tara Haibadi AAP, AIFB, AITC, CPI, CPIM, INC, ZDU, NCP, ISP, SS, UBT gi Luching Basing Amadi, Thomi Singna, Ngasi BT Rota Leba, Congress Babandagi, Rally Chatuna, Manipur gi Governor the Memorandum Amapishin Kre. Congress Party gi CLP gi Luchingba Okram Ibobi Amadi Atai Political Party Singi Luchingba Singna Saruk Yakiba Kongset Adu Congress Babandagi Rally Laklaba Matung Hauzik Lamdam Asida Thokliba Kangluf ki Irang Asigi Matangda Tuan Wafam Sing Yauba Memorandum Adu Governor the Pishin Kibani Haidi. Memorandum Piva Lakpagi Lambida Hanagi Chief Minister CLP gi Leader Okram Ibobi na Fongdo Kibada Hauzik Thamanga Henjilak Laba Ngasi Fawda Ladiba Pibam Asida India Alliance ki member Amba Oiriba Manipur Ladiba like-minded political party Singna Haining Badi to sap democracy in India, particularly in Manipur democracy gi Wantok Ladibra Latabra dictator na Sasan Toribra Haina Hanki Constitution na Piriba freedom of express, freedom of speech Ladibra
ngarang maksu press ki mioi singda security na tawkiba thabak aduna Manipur ase aronba emergency ama leirabra haibagi chingnaba ama leire hana phongdoki Manipur lamdam asida dictator gi thong chatharakpa ase like minded political party na kedawnungda yengduna leiba ngamloi haina su phongdoki apoigi like minded political party gi hojik Manipur da leiba prevailing situation in Manipur haidare hujik si tha manga hendalaba ngasi phawda lei byom se akoi India alliance national level da hairaga adu madugi akoi su member amane ba akoi su Manipur da leiba akoi like minded political party gi akoi na haining badi akoi gi India alliance ki maroi badi oi ate lai bak thiba thongdok mayam thokre to shape democracy in India adu ngasi particularly in Manipur democracy si lairibra laiterbra dictator na shason tawribra tawdabra constitution se akoi constitution ki marai bak sikarai da to shape democracy adu to shape constitution haiba se masi mupung moina ai sida kitang emphasis tawdage karino haibabu constitution na bharat ki nagrik kodi makta citizen da biriba right haiba tare je kadai de leiri adu ragdi democracy ki wahan thoksi leiri braba ngarang na handa ngarang su hong sabada haiba tare Imphal East da press ki sinau sing mayam sangubda Kudra sipaina Kudra tawise masi matang step by step NDA maruina BJP na losing ba center da amusung sila ba government se sina hujik si lafok da ba undeclared emergency lairabra press ki mayam se mari suba yumbi ne na hari anywhere world democracy satpa leipakta dictator satpa leipakta di khangri ko kananda wangang ba yaroi police phaba dauna commando gari tara ko long mayum na thajalaga nupi ngang mayam da threaten tawba press ki sinau sing na tawriba mayam se masi akhoi bharat ta chaliba democracy se ningkha tamba leipak amada chaliba democracy se si leihidra leitrabra hujik se masi ne dictator na chira Manipur sason tawba ti akhoi like minded political party da koi khangban daiba so amamoi ngasi koi like minded political party tarana governor se mayam na su angbira bani constitutional heti bharat ki rashtrapati ki maut silaga ma sile agent oina phammi bane ba democracy kanbio constitution piba fundamental right chaiba constitution piba right to madu koi chile chanati haida constitution se koi shape to the car woi aduna to shape democracy to shape constitution haiba marui ba haiba tare atai detail point mayam dudi hujik memorandum sidana dum yaorbani ngasi pisan khiba memorandum aduda hau khiba megi tarik ahom dagi thorak khiba kanglup ki irang asida mioi samaga humbudraga manga lai khidaba mioi kya gi yum kai mei sakhiba lining laison gi mafam kya mang takhiba mioi kya na leifam leitanu relief camp sing de singje from loduna leiriba asigi matang yak yengsinanaba constitution na piriba rights sing haibadi freedom of speech freedom of assembly constructive criticism of the government na Chingbasing Ning Tamba Laitaba Amadi Laikidraba Mahiroi Kumari Hijam Lintoing Ambe Amadi Pijam Hemanjit Anige Haksang Imung Manung de Shinaba Amadi Tongan Mortuaries Sing the Ladyba Haksang Sing Imung Manung Sing the Shinaba Wapam Kiasu Yauri Ngarang Tamenglong District ki Manung Sanalaiba Tadbung Village Fauduna Chatliba NS 37 Maktada Apex Company gi driver kuki naha ani khutta sei paiduna tholak laga mai tei yaubra haibuna chingba wahang kya chatharak pagi thodo ase yaning de haina liching jury ki secretary leisangbam ranjana paumi singa unaba amada phongdokre
lamhen tuhenba kuki naha ani edu yauna kuki gi mari leinaba authority singna lakliba tha si tang taramanga phawbagi manungda liching da sengdorakadabani karigumba sengdoraktaba taragadi October gi tang taraga taruk ningthau kaba namit asidagi jiri gi laikai amatada kuki sanghaloi haina liching jiri gi secretary leisangbam ranjan haikre Lising na asal mukong thang malah kalau ni bersih ngarang thok tiba driver masal tu kau lising kau naja tu nawai sana jare maka manga lagi video clip bom jare lau bersih sudah mahak si kau jiri gi maitai nate hai bakki ye ngaga masa thador kibani kari gomba jiri gi maitai orang lebih makam tu mukong thuge hai bra hat ke hai bra tam punchit tam singna ke hai bra hai bersih kau na singna padagi masih gi makam si nuai ta padagi pen ta padagi taseng na field da thok thokalan miba Mati masa singbu aki akan pihal amiba adung bo kuki masa ani itu jauhna kuki gi mari leba kuki authority singna listing da tang hai ba tang tara manga coming Sunday si manung da singdok to taragadi madu gi hek mathang ta ba tang tara tru Monday namit asidagi jiri gi laikai amata da jiri gi kun amata da listing na kuki sangaloi aiduna mayam yam pham da kangal Jiri Delaiba Lising Office the Pangto Kiba Paumi Singo Unaba Adu the Listing Jiri Secretary Lai Sangbam Ranjin Assistant Secretary Ningthojam Dharmendra Mite Amadi South John Commander as signing Mite Su Saruyaki BJP na Lingak Paiba Horakpage Achobe achievement Ama Oina Sakiba Foot Over Bridge Ngasidi Yengsinbo Watpadagi Amot Akai Hundok from Oirakpada Natana Nisa Saduna Sanai uniform Oiduna Lady. Hiramasigi Matanga MAMI TV editor Saidur Maibamna Tongan Foot Bridge Singda Koina Satuna Yeng Silubagi Powdam Ama. BJP lingak lapatagi ahano kutul na poina niyam datang kiba foot over fishing masidi yengsin di buat pergi maju tahu dari Aiba foot fishing ni cuma hong kerja di nisa sabas ni nisa sana pun mandi sana yunai duna buat akan untuk hong kau lele dan masih matang lingak kasida yengsin itu bagi maju tahu dari aiba tu hong singa si apalang tadi lapulang kau iba sina udah di Manipuri yang na mai tu pa mani siam masih lingak kami timbai ni sina aku mungkin cengbi duna hong masih maru buat hong boleh kerana aku nabi yang masih kembali lagi iba impal municipal corporation di mai kita disu aiba tu hong singa yang sinda bagi maju tahu dari yang tu kau dam dari ba saya dulu mai bam editor MAMI TV. BJP Lingak Asina Paikalakpa Saukhat Thorangi Saruk Amoin Imphal City gi Lambi Lanthok Lansinda Aswe Angam Thok Tanana Bahaiduna Haukiba English Singani Taraga Mafanda Ahan Boina Kangla Mamangda Foot Over Bridge Amasaki Masigi Matung Tongan be Imphal City gi Mafam Kradasu Foot Bridge Saduna Lingaki Mamal Naidraba Kudol Ama Oina Miam da Sinakibani Ministry of Road Transport ki Sentang Makada Sanjay Infra Private Limited na lupa crore kaya chang sakiba foot bridge sing asi ngasidi mong maril tadaba phibam da lady thong asida amot akai hundok fam oibata natana in khalak liba naha singi nisa saduna sana uniform oiduna lady kangla mawang da lady ba foot bridge asigi mathakta yu bottle yauna tongan manisa makal singi season akibagi potlam kaya taduna leramba thengnaraki Masitanatana Mai Thaduna Nisa Sanakiba Manbagi Mawong Dasu Utkayasu Taduna Lerami. Lingak Asina Saukhat Thoranga Mari Lainana Sharam Labo Matung Chatnabi Amagumna Makatana Hanna Yingsin Bidabagi Mamidi Chawnatari. BT Road Matakta Sariba Foot Over Bridge Asistu Amot Akai Mayam Paisindun Lady Impal Municipal Corporation Gi Miyoi Singasu Amot Akai Sing Sitok Komdok Pasu Tobide Oidiba Pibam Asi Mapalam Dagi Lakpa Lam Koiba Singna Ukragadi State Asigi Oina Yamni Ikai Ningani Hiram Masida Lingakna Atuba Amadi Akanaba meeting Changaning Bagi Apamba Fongdok Naragli Hiram Masida Lingak Tanatana Miam Praja Singasu Wakal Taminaba Matautai Ngasi numidang wairam thawai mirena hauzik Manipur thokliba kanglupki irang asina maram oiduna phawak saw ikhai dagi relief camp ta leiba miyoi singna masa gi mayumda changnanabgi mathangda Raj Bhavan da governor ga unakre
Governor ga unaba loiraba matung paumising ga unaba amada Thawai Miren Women's Wing gi convener T.A. Sujatana Fongdok kibada National Highway singda nongmagi sangdaba yadraba potlam sing pusilagliba gari singda nongmaina kapsinba amadi aina yadaba khulai paiba singna gari singdagi tax loba asi kudaktagi lepkadabani Gari singda batik saba escort PBO haina governor da thamlam ki haiba wafam thamladuna thaudo adugi matangda security advisor masaga wari sanaduna thabak lokhatnaba honage haiba wafam su thamlakli hairi loinana laikhidraba mahiroi Fizam Lin Thoingambe amadi Fizam Himanjit anigi miha tasyanabani haiba sing Pakrabanina asiba haksang imung manung singda fangan biyo haibada haujik CBI na fariba asi makoina hatle haina faba maktinati adungmakpu body machet amato oiraba su recover tongnanaba kanna honari haiba wafam governor masamakna thamlakli hairi Sir Rahul na phone to ga kung mga makaido unaba yarni mem no unarasi haire ado haibada moise yarga di mi taruk tang lao hai akhoi request tawre akhoi mi tara bok ti changjara kena changjara ga khoi ji wari sanara me national highway gi matang dusu hoji ki oil pump akhoi gi oil diver da akhoi gi tawre ba pot khot pa do adu gi matam da akhoi ne hoji lairi ba fauji di tasu yamna laire ba pot sina akhoi gi company ahum do rasu mafam ani du da thamaga di akhoi gi hai ba hoji ki problem se already maram di blockade hage haraga moina mu thingjen moina mu hangdok sanabado sanaraga sumoi percentage laweba adoi tare khoina haisina mem da moina poto hangdoi haraga sumoi percentage lawraga poto thadurok panina alu kg lupa gwati da lupa 15 piba kg da pibado sida di lupa ni fu yawi aduna khoi da di economy su yam down roiba war na khoi se lan gi mateng da huji leiba pot sida adu maina tanga phangba poto khoi da di kaisu pambo oidre tawbo taraga di khoi gi hamna clear oina sengdokpiraga haiba mafam ani sida adugumbodo thambiraga moidi phaba yadra haibada mara adugi matangda mana hanju wari sanai ai hoi huji su mumai gi rahul do note tawraga le hawi mana hai akoi athuba matamda hayeng chibok ke manung se ma wari sanarage kuldi wari sanage aduregi kano khoi gi same honorable wari sanage hayore adugi mathangda khoi na mo angangi body gi sigi haire CBI no huji phare khole na hairaga mi mari leirabane ladies tu na khara hena kano tawe haibada mana huji haire se hoi directly moina hatpane haibadugi potu nate tan charaga di potse kano torombasu ya do khoisu kanna honari sine aina kanna honari duna di yadre mem koi sarkar se seng habda thajab amta leitre hoji imung duna hoji chara helaga khongtha khuthang chara hen ba haidana changjan dana leiri ngasi bokta koi gi leiri ba sarkar gi side gi yengbi ba amta leite aduna maram oiraga akoi sarkar di taseng warore yam thina praja waro ba habse sarkar na tawaiba potsina ni mem aduna katang si so output pbo hai mana hai athuba matam ma pigena aduga fabak chawi khaise mana panjarak pani hana fabak sumaina mi su khara thajan ba khotpa haurabani kholabani mafam khara dadi ma maming bak di khangdre fabak chawi khaina ada aina mem adugi su isu request ni sarkar na thajan khere haibadagi khoina nimit nini laira kanda khoi survey chachai mafam du chappa matamda lairame mi se tasengna sira su yare hinga su yare haiba mi ngatani family oina pura pariba puraga changak panate moigi paribadi moigi moirangda thamamaga sibe aba changba aba imaibel khara angang na harol khara changjarak pani aduna madugi mafam da su mem amutang visit chapina ba haiba matamda ma chatke haire maning thoba ka ba bogi manungda rahul da tawraga yona phone to holakke haire akoi su yawro haire ba ko aduna aduma chatlaga yengurani maramdi moigi aduda awaba do moina su hawi sengna da khoi gi CM bo pubiro hayo boneba CM du de khoi sengna ngasi bokta su wari su sanati maramdi monda pawala itre di mai lemne tallena aduna governor ji haibna ma chasi hai mande boki armaina ma program ma haire i matamda ina chasi hairami aduga amana akhoi gi ngarangi thokiba thodo ngarangi thokiba khoi gi mera paibi singda jat regiment kangu khoi gi media da khoi gi changhan media bu changhan bidabagi matang do akhoi na haim mo khoi gi mathakta punishment haibadi khoi moi gi suspend bu chalan boiraga su jat regiment oraga su ama bo central force oigera state force oigera tawriba thodok ta aramba tawraga di madugi respond do khitang mem moi gi sarkar gi side gi moi gi resign bu to hole moi gi suspend bu chalale haraga su khara dang output pidraga di parja nemtharo habadu ma media hebsini media yani mafam khudimakta moisu siba thabai khubakta hapaga changiba poni maduda changba yani yaroi habagi pot thamak pa habse yamna kan laibak thibani na khoina hairame adu sumana hayeng bokki manungda ma loimon note to hoi mai gi rahul mai gi secretary duna aduga ma wai sanaraga adu su thuna output pirake aduga to atariba mi do moi suspend chapegi thabak to moi tawge hai aina thuna tawbiu na tragadi praja inda ba habse thoiba thawdo tugi tawriba potugi matung ina khitang mayam da khangal la taragadi adugi da tawgiba pot to moi manga di suspend chakre taruk si chakre haibat maina pira agadi praja indhadi nat
Republican Party of India Athwalegi National General Secretary Maheshwar Thongnawjamna ima Kaithel laktuna Kaithel ahum haibadi temporary market koina satuna ima singa unaduna Manipur gi hojik oriba issue singi matangda wari shanakre ima Kaithel ahum gi Kaithel lairembi ima gida Kaithel ima singna luchingduna thoniraba matung paumi singa unawa amada Maheshwar Thongnawjamna hai Manipur gi saktam kaidana naba ima kyana thongna fana ahing nungthil kaidana Saba machet tumba machet tauduna leiriba asi yamna saukthoksa ningai oi. Athauba kaya amana thawai thakiba kaya amana ngaktuna leiriba asida maitai lande haiba utpagi thawong amani. Matang asida ima singna thongna pibiba asi laibak phabani makhatana Manipur gi damak hona khigani. Lamdam asigi luchingba khuringmak amatta oina punsinduna ima leibak kandaba yade haiba pandamda sauk Thokna Soktaba Laitana Honaminasi Hainasu Republican Party of India Athwalegi National General Secretary Maheshwar Thongnawjamna Phongdoki. Maitai jati ko ipurup se ko mutpa yati ko haina khallaga rajniti gi differences amda thamdabida amato ina voice tawraga changjalaga akoi yekna base kanano akoi yekna ba akoi gi manungda leishallaga makoina manungda leishallaga Manipur thugaina ba honarapa akoina mokoide laibam piraga harau nusina leihellamaga makoina Manipur thugaina ba tawrapa paisa tanjalaga nongmai leishallaga akoi Manipur bu hatna ba tawrapa maitai masabu hatna ba tawrapa leiriba mayam sigi akoi gi mayokta leiriba singse moi hana tanthokna ba hotnabina si mayam amatang oiraga aduga akoi Manipur Manungda imung manungda leiriba amot pa leiriba mayam do so second step ta koy mutat na bona si ko ay ahanbada akoy gi mapandagi changat iba sin ko narco terrorists amasung illegal immigrants amasung makoy bu support tawriba any community oiro si mayam si amutang mutat na bahan bona si tantokin na bahan bona si hana mayam haizeri Manipur Student Federation MSF Linkat Kibagi Sahi Kungamangarak Suba Foundation Degi Thoram Ama Imphal gi Kwa Kaithel da leiba Mairoi Lup asigi office ta pangthokre L. Nandakumar IAS Director of Education Yauna Masak Naiba Miyoi Kayana Saruk Yakiba Thoram Aduda MSF ki President in Charge Hizam Rosan Hai Manipur Tangdu Leitadaba Phibam Asi Integrity Amadi Nationalism the best Taudaba Amaga Nungsinadaba Tajanadaba Watpa Asi Punna Unity Oiba Wakalonda Izati Nungsibagi Wakalonda Tabak Dominasi Liminariba Ipurup Izati Kudingmaki Research Forum Multi-Ethnic Singi Apunba Forum Ama Semduna Manipur Tugaina Bagi Taurak Liba Taurang Asi Ngaktok Jananaba Sem Sahaudragadi Manipur Gi Pibam Kari Oirakani Tambangamde Maramasina Ekoi Puna Santi Gi Wari Shanaduna Nungsinabagi Wakalonda Changshin Minasi Haina Supongdoki Asi jatharak riba amaga nungsinadaba se kanana silak palalong haba se puna magna yan tamina komni aduna akoi leminariba from jati putimaki koi research forum koi multi-ethnic singi punba koi forum ama semduna koi iramda Manipur ngai pa asida donganba koi tugaina ba semlabba sidagi atuk sanaba koi sem saudagadi koi iramda Manipur se koi karum ne saka dobna haibu kum lakani aduna maram orkanda koi jugidi amadi nationalism da koi infam oiraga koi nusinaba furup jati unamuk nusinanaba forum amakak lehlakanda koi nusin electragadi koi naise lupya yagani haina koi jage maduna koi punna santigi wari amadi nusinabagi wakalwanda koi chanseminaba haibsina tamsaraga Lamdam Masida Sathariba Mute Minay Amadi Miyoi Bagi Hak Kongoi Nabagi Mayokta Soktabanai Dana Lanting Narambi Puri Limaron Maira Paibi Apunba Manipurgi President Wedambi Imam Mem Chobina Laikidabada Revolutionary People Front RPF na Tamoi Songna Awaba Pongdok Pagaloinana Lehoriba Imung Manungi Awaba Su Saruk Yari Hari Lubasgi Deputy Secretary Publicity Robin Kumana Thadrok Pacheron Amanahai Imam Mem Chobina Manipurgi Chiraba Tangkak Kayada Thokiba Thodok Kayada Nathai Balaitana Saruk Yaki Moroi Manau Kayabu Luching Biki Kumja Lising Masamapan Marifuda Manipurgi Mafam Sintungna Afaspa Lising Masamapan Yankai Nipan Tamzilakpa Matamda Ek Asibulok Thokinanaba Iho Hovada Maira Paibi Linkaki Army na Operation Tawbuda Maira Paibi Singna Tauna Fana Tengnaki Lamdam Masigi Watok Lantok Kayada Achoba Todang Loramba Imani Haina RPF na Lobaga Loinana Laikidraba Imagi Tawaina English Chigna Yatabo Oirasano Haina Fongdorali
Board of Secondary Education Manipur Lova High School Living Certificate Examination listing ani kungo humdoida taragani pansuba position na mai palak labi Ronika Takhelamom da wabagai kendragi MLA Dr. Usam Devena lupal lak ama piduna phonging thawat kre Ronika Takhelambam wabagai kendragi manung sana leiba Maibam Konjil Mayai Lekaidagi Takhelambam Nilachandra amasung Takhelambam Roma anigi machanupini Sanamam Thambo Higher Secondary School Mayang Imphal gi Mahiroini Ronika Takhelambambu Okpagaloina Housing Manipur Oidiba Pibam Asigi Matangda Miyam Punna Kananainabagi Mifam Ama Boot Level Committee 36/6 Amasung 36/7 Wabagai AC Amasung Maibam Social Welfare Club Mayang Imphal Maibam na Punna Sinduna Maibam Mamang Lekaida Pangthokibani Thorom Maduda Wabagai Kendragi MLA Dr. Usam Devena Chief Guest Maibam Social Welfare Club ki Founder President Maibam Iboholna President Atay Miyoi Kiana Guest of Honor Singoiki Thorom Maduda MLA Devena Fongdok Kibada Higher Secondary Examination Class 12 Amasung High School Living Certificate Examination Class 10 Examination na wabagai kendragi manungdagi position holder oirakpa mahiroi khudingmakta lupa lakh amamam pigani haina lauthokibagi matung ina Ronika Takhelambam dasu lupa lakh ama piduna pungning thogatpani matung dasu position holder oirakpa mahiroi khudingmakta pikigani haiki Hojik Manipur da tholiba irang asigi matang dasu MLA na wafam kaya phongdokpaga loinana Chief Minister amadi MLA sing tumina leithokle haina miyoi kharana hairiba asi tobiganu Chief Minister amadi MLA singna paikhatpa yaba thabak paikhatli aikoi punna lingjen manana honaminaduna irang asi loisinaba honaminasi haiki Imphal East sabungkhok singda leiba kuki militant singna maitai Khulakta nongmai kapsilakpadagi khul ngakpagi mateng pangba chatkiba nupi maira paibi singda Assam Rifles na tamthina fu saikiba adu akan mamongda condemn tawi haina Joint Action Coordinating Committee amasung Coordinating Body Imphal gi spokesperson Thodam Bon na phongdokre Khurai Lamlong Thongkhong da leiba Coordinating Body Imphal gi sanglen da pangthokiba pawgi mifam amada mahakna hai cookies singna Nongmaijing singda popi thaba khulgi maming onthokpa amadi tampaka tainaba khul kaya Kangpokpi district ta yahonaba honabada matam gi oina coordinating body Imphal gi maikaidagi thingduna lakle hojiksu court na case leiribani adubu khangaudana megi tarik ahumda cookies singna maitaida landaba haurki irang asida nakal animaki miyoi kya sikre kaya amana sokre miyoi kya na lanjenare irang asi athubada loisinanaba mari leinaba singda appeal tawri ngarang sabungkhokta Assam Rifles na nupi da sathakiba thawong adu khwaidagi tamthiba lichatni mara leiba army personnel sing mari leinaba authority na matik saba cherak pibiu kokomina Manipur gi governor bu boycott tawba ngakpigani Manipur gi government pu boycott tawba adu hojik oiriba miyam gi awaba yengbiduna handokpio haina su phongdoki ngarang da koi yang kopi amasung masih koi da thokiba thokdoksing asi ikoni yam kan kandem tawi aduna haiba sing asi masih da senaba sing asi Manipur gi layana mamang da pijiba thajaba tamba adugumba ahemba kano peaceful protesters singa koi gi kenjen sing asi action dokut kani haibu madu athuma tamda koi lapat binaw ning sing jali koi masen kanjanaba mana angamba thakta magi kano lowi sing asi masih wakhan masa kayana aikoi amaga mo khenaba manba moda tawriba singasi athuma tamda amaga pausin tawminasi aduga CSO amaga akoi pausi koi fajana pauminasi hojik aten break matang lominasi break ki matungda yamna tuna mo hanjarake MAMI TV Prime Time News pum iyang tadon lebiyo yadagi charang na bapoglagtuna Pukning wakhagi anaba ohelai nisagi ipakta tawduna manghaluraba hakjang amadi punsibu mahausagi nungairba punsiduda amuk hanjilaknaba hotnarasi tinjang kaijang daba khunai ama sembada nahaki thaudang atuki matik chaw ahing nungthil naidana adongi maman yamlaba punsibu senajariba yaipokpa the Rehabilitation and Child Care Center Kwagaithen Akham Laikai hena nungai jaribadi 24 hours CCTV da monitor tawduna
Doctor amadi clinical psychologist singna kupna senajari. Adongi icha inau sing laing mathau tarabadi ngasing ngasima ningsinbirau. Natraga makhada pizariba contact number asida tanabi. Break matung na do mutaram nuksari hoje makata pau sing pizari. Kaksing district ki sajing khunau da leiba huidrom susmita sei kungamanga apokpo huidrom debelbu laikai asimakta da leiba thoksom sanju allies abungo sei kungamari apokpa maimuna ikai khumnaba mahange toramle haina victim oribi susmita gi apokpa huidrom debel na paumi singda phongdokre Major Kulda Leba Manipur Press Club ta pangthokiba pawgi mifamda mahakna hai imungi miyoi singna lan ngakpa thokringai matom ta leibagi khudong saba loduna sanjuna kada sanglaklaga saina makokta kalaki gyan mangbagi khudong saba loduna ikai khumnaba manghange tormani miyam sangduna sugunu sub district hospital da pukhalaba matung sijada matam khara leiramki thawong asi makhatana tamnarakpa Nakpigani Makhatana Tamnaraktanaba Sanjubu Akanba Chirak Pibiu Hainasu Susmitagi Apokpa Huidom Debel na Fongdoki MRI laure CT scan laure saru mati jesu magi yetanga dipan se saru mati agan namjen dana leili nongan baga doctor sin nama si magi stitch khatringa da operation ta horasi hai MRI gi report ako matam ni magi spinal cord si so mane adai doctor sin hai ma spinal cord si dera ma leira duna anesthesia thabe yar ro masi khatam na tawasi ai dagi ma si dakti fajalle to saru ki ega banu je namjan leili sense manggi timanda ji leili Sijadan min mapani lera betul sija istimewa yang hendak kambire amna igi affordable number ini nai dokter sinda request toraga disaster holaga ini mistamo thama chipna echa gi mathai kan mani henna lui khan dagi ai thama gi matung dani ni yum dan si hospital gi san pa kom baga ai gna maru ina sangaga ma si thangtok thangin matam da ma si ni mo bong number te dimsta gi yum da disaster ko matam da ba ma si makong chatung Hojik Manipur da tholiba irang sina maram moiduna lamdam asida nga yoktuna sen taliba singda awaba kaya mayoknare haina all Manipur fish farmers ki president THOKCHOM Premananda Maitaina paumi singda phongdokre Manipur Press Club ta pangthokiba pawgi mifamda THOKCHOM Premananda Maitaina hai irang asina national highway thingkiba amadi machinjak fanglaktabadagi mamal ka hena wangkhalakpana awaba ohele masina maram moiduna loan singba ngamsilaktre Asigumba awaba asi ubiraga loan kokpinaba Chief Minister gi pukning sing sili haibu wafamsu all Manipur fish farmers ki president THOKCHOM Premananda Maitaina phongdoki Yagidi package ba hapaga loan sing je kokpinaba kapin tawjari aduga agriculture gi oina akoi 38 for something akoi package ma tawraga kokkiba sumaina fish farmers sing ju farmers sing ji yiraganda Manipur gi Using like situation that Maraga, by the singers, there are people of the government, case of Mahapiraga, I think all the Sanjay farmer situation and when a result of the Pena among say 5 or 1,80,000 minor like Siguba, loan the amount singers, Yagati against the Mahapiraga, Popo Pinova, government is had all the Sanjay farmer situation, big level, sir. Sarvirianda, Asamoina, Manipuri Pajamoina, Coleman Busanipis Farmer Association President Amaoina, Sarda request of Jeria. Kasar Police Amadi Border Security Force BSF na Satakiba Akanaba Operation Amada Ngasi Silchar Katakhal District Tagi Masing Yamlaba Yaba Tablet Kaya Fagat Kre Hairi. Kasarge SP Numal Mahatana Fongdokibada Mizoram Champhai District Tagi Purakiba Malemgi Kaitel Lupa Crore Humbudragarom Oigadaba Yaba Tablet Lak Aniga Listing Humpuase Vehicle Registration Number MZ059625 Ka Konana Fakibani Police na Tibo Humbagi Tabak Chatabo Ubada Miyoi Anina Potlam Singadu Hundok to Senki Sen Kriba Makoi Ani Adu Fan Nabakana Honari Haina Pao Sinamakatari Ngasigi drugs sing adu fagat pangam kibagi damakta Assam gi Chief Minister Dr. Himanta Biswa Sharma na Kasar Police bu thagat pa phongdokre All India Congress Committee AICC gi President na Lilong Makha Laikai dagi MD Zakir Hassan bu Manipur Pradesh Congress Committee MPCC Minority Department ki Chairman oina khalak le hari
Ningsingbayai Thobal District Lilong Makha Lekaidagi MD Zakir Hassan asi Manipur Pradesh Congress Committee MPCC Minority Department ki Vice Chairman oina leramani. Lamdam asida thokleba irang asida ima lebak kaiba yadi haibagi wakalda naran senada khul ngak bachatluba khundrakpam mayai lekaidagi Thongbam Helen gi macha Thongbam Hemba Scrub typhus naduna rims ke ICU da siba changba khangdana laikanari haidi hiram asida lamdam asigi miyamna mating tobinaba apok pagi maikei dagi haijarakli ningsingbayai handak numit humni gi mamangda khungakpa khunja amasu leina asina maram oiraga laikanaba ngamdana laikhidrabani aigi chanupa hemba masaji koigi khungak chapada tinjina chikpadagi scrub typhus nabadagi hospital smaina layang leire aduna mayamna nusibiduna mayamgi mateng kitang mateng tawbiyo ana haijari mayamda Social Development Association SDA amadi Thawal Bajar Makha Maira Paibi Anina Tera Khongsang Bida Leiriba Relief Camp Singda Chana Thaknanaba Polam Sing Mateng Pangkhre Hari Thawal Bajar Makha Dagi Laikhidrabagi Imung Manungna Makoigi Laikhidaba Ahal Singi Kumonga Mari Lainana Angamba Chana Thaknanaba Polam Sing Mateng Bibirakpagi Damakta SDA gi Maikei Dagi Thagat Pafongdorki Kanglupki irang ase lengakna athubu matamda loishinba ngambo oirasuno haina SDA amadi Thawal Bajar Makha Maira Paibi gi Maikei dagi phongdorali awana tarba lan kanglubani gi makta thona gi lan sina maram orakanda Thawal Pulluki miyeng makada Social Development Association Thawal Bajar Makha ma Maira Paibi sing amasung gi chenupi bijita amasung nonupa program Sivananda Aku pulak tasan jaraga lan taking piraba aku idam aku sekarang kongsang pi hai ba sigi makam masida control room gi halaman singuna taduna awa apa sing kari makara mateng pangjari ai na pangjabla pani Manipur sarkar na su hai ba warba aku prajamiyam gidam ta hona bili athu badam ta hona bira ba matungda hai ba wana se amon ta han bi tana ba hona bina ba aku gi maiki de su thamjage Manipur gi Bishnupur, Kaksing, Churachandpur amadi Thawal district ki mafam kayada apunba security force singna thibu humbagi thabak chathakre haina Manipur police control room dagi thadorpa cheron amana hairi operation adura Churachandpur gi Gothal Pholjang dagi MP5 ama carbine machine gun ama 38.8 tear gas gun ama country made improvised mortar ama amadi ammunition turret fagat pangamki Thawal district ki Usoi Pokpi Makha Sangom Sangdagisu 7.62 mm SLR amaga konana magazine manga amadi 51 mm HE mortar bombs ahumsu fagat pangamki loinana more tamna chatkiba Manipur police team dasu sakang daba khulai paiba singna lokchau thong amadi khudeng thavi anigi marakta nongmai kapsilakpadagi police team nasu khut handuna kapnaki Manipur gi mafam kayada hangliba Samaga kuntraga manga naka checkpoint singda punna miyoi lisingamaga sohum humpugani toi detain tauki haina su phongdorali Hojia bida maroi pausing amuhana pijari Singamasung tamgi mafam singda thiba humbagi thabakana sathari haina security advisor Kuldipna phongdokrai Opposition gi Manipur da leiriba like-minded political party tarana governor da memorandum ama ishinkrai Maitai driver ama gari digi singtharaga funana bahona kiba cookies singna lale haijagadabni haina listing jiribamna phongdorale amadi Manipur gi foot over bridge yangshin biba watpadagi amot akai khundok from oirakle
Ngasigidamakta di matang asida MAMI TV Prime Time News sing people shinjari mit yang tabi de puno po Amarjit THOKCHOM na amukana from jari.